ngasi social media singda thaganaraki ba warol khara ma'am na thamjage duga picture sine ma'am thumbnail da hapsaramge Haojik Ngaihak ki mamangda Governor Gate mamangda lambi gi khudong thibe accident ama thokpadagi matam sana life care ambulance ta call tawbirakpadagi life care gi akhanabati mama mafam aduda sangsinduna asok pasing adu first aid piraba matungna Ras Medicity Hospital da pukhat pirame Thaudo asida mangjaunana mafam aduda sangsinduna asoba mateng pangbiramba Manipur Police team amadi life care ambulance team gi ambulance pilot utamamadi EMT bungobu life care ambulance ki maikei digi hainingai leitana thagat pa phungdoksari amasum thoningdaba thaudok singdagi kharada oirabasu handanba aikoi punna traffic police ki niyam singa nasatminasi free ambulance service for road accidents call +918837405420 for any emergency hainasu thambirai ngasi numida waram phong hiba tuan manipuri si phong singdagi amasum thokiba thaudo wathok singdagi maru oibe I pau sing khonga saraga Manipur top channel gi maikei digi myamna thamjigi ahanbada National Unity Day ga mari lainana Imphal gi mau fawba bike rally chatkre lenga ki order thok tringai school hangnamba sing action loknaba khangan khre se minister miyam gi yaifanaba madi nungainaba mathau taba posagi taxing hantahanba yaba hantan khre thau gi mamal su lupa mari hantan khre samaga nifu gutruk suba sadar Alababa Patiel gi mapok kumon ga mari lainana lebak pumar pangthok liba National Unity Day Rastriya Ekta Diwas ki saru ama oina Manipur Police Department sinduna Imphal gi mau fawba unit and integrity of our nation haiba paujel puduna satkadaba bike rally ama ngasi Manipur gi minister en berena Imphal East ki manungsanba hata khangjibung dagi lam thakre haidi thauram ga mari lainana Manipur gi minister en berena haikibada sadar Balababai Patil amata oiba apunba India ki wakhalon thabak toramba lepa asigi lusingba amane mangna apunba India ama sagalam kibane mahakpo Iron Man of India hairaga sukhangnari asigumba atangba lusingba sigi ba pokumon ga mari lainana ngasi lepak pumba National Unity Day haina palan thoram pangthukli thoram asi Manipur su pangthokpaga loinana nation ama lebigi aikhoida sakthokchana mapangal kanba barat ama semba da Manipur su Haudang loba mathautai Paumi sing na postagi mamal tangkhalakpigi matang na hangbo wahang gi pakhung piraduna si minister na hai masidi lebak pumbagini adobo state ki oina hantahan ba yaba postagi taxing hantan khre miyam nungai na ba amadi awaba kharada oiraba su kokna ba haiduna laingak na hona khre thaugi oina su miyam gi yaifana ba liter da lupa mari gi sang da hantan khre atai mathau taba potlam sing piriba mamal dagi henkatna yuan ba yoram labadi action lawgani dukan hang diba singna price list sing dukan da thena ba khangan khiba leikre hainsu pau sina makata na phungdorakli makasa tharak poina atopa pau amana wangoi amadi yeri pokta 33/11 kb substation hangdokre Zeri lambigi yadaba mate khrada miyeng thamlaga ngangbigano hanaga haujika karamba phibamda leiribagi haibisu yengbiyu bisorjit Manipur lengak na sinduna ngasi wangoi amasum yeri pokta power PWD RDN PR gi minister thongam bisorjit amadi advisor to CM Health Dr Ranjan Sapamna 33/11 kb substation hangdokre Thauramasi minister Bisorjin hai mari lainaba singa khusamladuna zeri lambi yauna Manipur gi lairiba lambi ayamba semgat pagaloinana makhal makha kya gi sokot thorang gi thabak kayamarum pekhali miyamna yengbadasu khangani madudi moirang lambi Chusampur lambi nungaiba makhal gi lambi oire zeri lambi da mate khara fataba yawba du putholaga ngangba yaroi zeri lambi matam amada karamba phibam da leirambagi haujikna karamba phibam da leirabagi haibudu yengbiyo Ziri lambigi khudong sadaba mafam khara adusu haujik yamna athuba matamda semna bohonari amasum sanction hek lakpaga mafam singda lairiba phattaba lambi matek singsu semjilagani Manipur gi sokot thaurangi thabak paikhatkadaba kya covid maram oiduna sahi anirom mangan khre haujik covid su loisilaklabani na athubada thabak hauragani makna hai BJP na panba leiba sida sokot thaurangi
ꯄꯥꯏꯈꯠꯇꯕ ꯏꯪ ꯁꯤꯛꯇꯕ ꯃꯐꯝ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯛꯎ ꯂꯩꯕꯥꯛ ꯑꯁꯤ BJPꯅ ꯄꯥꯟꯕ ꯁ꯭ꯇꯦꯠ ꯑꯌꯥꯝꯕ ꯀꯔꯤ ꯀꯔꯤ ꯇꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯄꯨꯝꯅꯃꯛ ꯑꯍꯣꯡꯕ ꯂꯥꯛꯂꯦ BJP ꯂꯩꯉꯥꯛ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯈꯤꯕ ꯉꯥꯛꯇꯅꯤ BJPꯒꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯂꯨꯆꯤꯡꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ BJPꯒꯤ ꯂꯩꯉꯥꯛ ꯂꯥꯛꯂꯕꯗꯤ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯂꯩꯍꯜꯂꯣꯏ ꯏꯔꯥꯡ ꯂꯩꯍꯜꯂꯣꯏ ꯏꯪ sikpa lamdam ama ohenggani haikibadu ngasidi thabak to onthokpa ngamle lainga ama leiba haibisidi miyamna pendaba kharati adumaki yawgani taibumsung lainga asigoina di miyamgi lebak sigi amadi state sigi oina sakot lambida khumang sokshili haibisidi asumbani lainga asina miyamgi ihul khangna matam punamakta thabak tawri yamna nungaiba man india gi oina khang hairaba Prashant Kishorna leiba asida mirol anidi party asoba amadi systematic develop tawba ngamkhiroi haibiramni Prashant Kishorna haiba wafam asi mamangda su leba asida sumduna ta lakibani maki wafam asi tarubada masidagi hena nungaiba leitre maramdi aihak isamakti pokhuloini miyamna taw haiba thabaktu aikhoina tawbani masigidamak miyamna aikhoibu thajabibani aduna kanagumana party asi panghaida haibagi wani BJP di miyamgi sakot thorangi lambida yangna sangsili PM Modi na sapmanana hingminaba sapmanana sakot minaduna anauba India ama semba haibisi Sadar Vallabhbhai Patel na mangjaramba manglana si ngasidi BJP na mangphawna halle hainasu minister na makata na phungdoki atopa pawamana truck ama lokhada on thabada miyoi taragu humdoi laikhidre Uttarakhand gi Satratada mi puduna lakpa truck ama lokhada on thabada truck adura tonglakpa miyoi taragu humdoi laikhidre amadi miyoi marina aso apan nangle hairi pausna hai accident thokpagi pawdu phangmadagi rescue tawbagi thabak sathari amadi mafam adugi miyamgi matenga loinana relief effort sing puduna emergency responder sing thawdok thokliba mafam aduda leire haiba official sing na confirm tawre thawdok sigi matangda Satrata gi station house officer Satendra Batin hai hauju phawbagi oina di accident aduda laikhidraba miyoi tarago humdoi amari soklaba miyoi mari adu lokhat pangamle laikhidraba miyoi sing adu hakchang sing adu mafam aduda hana thungkiba rescue team amadi local villager singna lokhat khibani hairaduna mafam adu yamna remote oiba mafam oibana rescue personnel singna thawdok thokpam mafam adu fawba changsinana ba honabada sauna khudong sadaba kyama yokna khi haina sufungdokhi loisilak poina atopa pawamana Susampur Medical College inaugurate tawbigi wathoki matangda tangtaba makhangalu DCU MS Jenims ki sit yankai hengat pamad Susampur Medical College inaugurate tawbagi wathoki matangna tangtaba ama khanglaba matungna State Medical Directorate ki official singna state asida lairiba Medical College RIMS amadi Jenims ta MBBS ta admission tawnanabagi damak counseling process tawbi haina demand committee on upgradation of MBBS sitki General Secretary Johnson kamaina phungdokre ngasi Manipur Press Club ta pangthokpa pawgi mifam amada makna makhatana hai haukibe sei kyagi mamanggi state asida khundari ba miyamgi punsida medical facility mapung fana phangananabagi pandamda state government na pikiba thajaba amagi saruk ama oina state asiki amata ngairaba medical college Jenims ta hana laidiba sit chama sigi mathakta yankhai amagi hengatuna state asigi miyamda mapung faba medical facility phangangani haiduna thajaba piki adubu sangnaba matam asida Jenims ki infrastructure mapung fana state government na implement tawsinba ngamdabana maram oiraga hengat kani haiduna thajaba pirabasu hengatana lakpani adubu haukiba mamang saigi session 2020-21 da hairiba sit yankai asi hengat hanbiyu haiduna high court ta PIL file tawduna court hearing kyarak sathraba matungda high court na Director order oina lakliba session 2021-2022 da sungsoi soidre hengat kadabani haina order thokiba laikhrabani adubo saliba sei sigi September thada NMC amadi MARB gi mekedi gi covid na maram oiraga inspection gi damak lakpa ngamlaroi haiba amadi MARB na inspection tawdana sit increment tawba yakhiroi haiba notice thokiba si state asigi medical
ꯑꯦꯁꯄꯤꯔꯦꯟꯁꯁꯤꯡꯒꯤꯗꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯄꯥꯎꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯄꯥꯊꯣꯛꯆꯈꯤꯕꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯌꯥꯎꯔꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯃꯁꯨꯡ ꯃꯇꯝ ꯃꯇꯝꯒꯤ ꯃꯔꯨꯑꯣꯏꯕ ꯏ ꯄꯥꯎꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯍꯥꯏꯅꯁꯨ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯅ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ